ꯅꯨꯄꯤꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯆꯤꯡꯂꯦꯝꯃꯤ ꯍꯦꯛ ꯎꯕꯗ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅꯁꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯔꯦꯜꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯤ ꯂꯂꯩꯃꯅ ꯑꯃꯨꯛ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯒꯤ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯌꯦꯡꯂꯩ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯇꯍꯥ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯂꯣꯝꯗ ꯊꯧꯖꯤꯜꯂꯤ ꯃꯅꯥꯛ ꯅꯛꯄꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯇꯍꯥ ꯆꯦꯟꯁꯤꯟꯅꯔꯦ ꯑꯅꯥꯕ ꯑꯁꯣꯛꯄ ꯌꯥꯎꯕ ꯎꯕꯗ ꯑꯦꯃꯔꯖꯦꯟꯁꯤ ꯁ꯭ꯇ꯭ꯔꯦꯆꯔ ꯕꯦꯗ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯟꯁꯤꯜꯂꯛꯇꯨꯅ ꯏꯔꯦꯜꯕꯨ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯇꯝꯅ ꯏꯟꯁꯤꯟꯈ꯭ꯔꯦ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯏꯟꯁꯤꯟꯈꯤꯕꯒ ꯂꯂꯩꯃ ꯂꯩꯃꯥꯏ ꯑꯗꯨꯗ ꯉꯦꯛ ꯐꯝꯊꯔꯦ ꯑꯗꯨꯒ ꯈꯖꯥꯏ ꯊꯛꯇ ꯄꯤꯔꯥꯡꯒꯤ ꯏꯔꯤꯛꯅ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯗꯨꯅ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯅꯥ ꯑꯃꯗ ꯌꯦꯠꯅꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯃꯤꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤꯗ ꯏꯔꯦꯜꯕꯨꯁꯨ ꯑꯋꯥꯐꯝꯗ ꯆꯤꯡꯊꯔꯦ ꯑꯩꯁꯤ ꯀꯅꯥ ꯑꯃꯗ ꯌꯦꯠꯅꯅꯕ ꯈꯨꯔꯧ ꯑꯣꯏꯅꯅꯕ ꯍꯤꯡꯂꯤꯕ ꯃꯤꯁꯛꯅꯤ ꯑꯩꯁꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯩ ꯑꯃꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯗꯤ ꯑꯩꯒꯤ ꯅꯛꯅꯕ ꯀꯅꯥ ꯑꯃꯗ ꯑꯁꯨꯝ ꯑꯋꯥꯐꯝꯗ ꯍꯟꯖꯤꯟ ꯇꯥꯔꯅꯤ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯉꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯔꯦꯜꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯍꯦꯛꯅ ꯇꯦꯟꯊꯥꯅ ꯑꯣꯏꯅ ꯃꯄꯥꯡ ꯀꯥꯏꯅꯔꯕꯤ ꯀꯃꯒꯨꯝ ꯈꯖꯥꯏ ꯊꯛꯇ ꯄꯤꯔꯥꯡ ꯏꯔꯤꯛ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯗꯨꯅ ꯀꯞꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯈꯠꯀꯅꯨ ꯁꯤ ꯅꯁꯥꯗꯣ ꯇꯞꯊꯧ ꯅꯁꯥꯗ ꯑꯗꯨꯝꯅ ꯍꯟꯊꯅꯁꯨ ꯈꯟꯖꯒꯅꯨ ꯑꯗꯨꯝꯅ ꯍꯦꯛ ꯈꯟꯕꯗ ꯑꯩ ꯍꯥꯏꯕ ꯑꯩꯍꯥꯛꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯊꯧꯅꯥ ꯂꯩꯌꯨ ꯅꯁꯥꯗ ꯆꯦꯂꯦꯟꯖ ꯇꯧꯖꯧ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯥꯛꯈꯤꯅꯤ ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯄꯨꯕꯨ ꯊꯧꯅꯤꯁꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯂꯂꯩꯃꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯡ ꯊꯛꯀꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤꯕꯅꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯨꯛ ꯇꯣꯟꯊꯅ ꯈꯟꯖꯕ ꯂꯂꯩꯃꯒꯤ ꯃꯇꯧꯗ ꯃꯥꯅꯤ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯆꯦꯔꯤꯅꯤ ꯈꯥꯕ ꯃꯥꯅ ꯃꯤꯔꯥꯏꯕꯤꯗꯨꯅ ꯅꯥꯊꯩꯕꯤꯔꯝꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥ ꯊꯥ ꯀꯌꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯨꯅ ꯂꯩꯔꯨꯔꯕꯅꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯃꯥ ꯍꯤꯡꯗꯨꯅ ꯉꯁꯤꯐꯥꯎ ꯂꯥꯛꯏ ꯃꯥ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀꯝꯄꯅꯤ ꯑꯃꯒꯤ CEO ꯑꯣꯏꯔꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯅꯥꯊꯩꯈ꯭ꯔꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯥ ꯈꯥꯕꯕꯨꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯈꯤꯕꯅꯤ ꯏꯔꯦꯜꯗꯨ ꯗꯣꯛꯇꯔ ꯃꯔꯁ ꯃꯌꯥꯝ ꯑꯗꯨꯅ ABC ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯍꯨꯜ ꯑꯗꯨ ꯐꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯗꯣꯛꯇꯔ ꯑꯃꯅ CPR ꯍꯥꯞꯅꯕ ꯍꯣꯠꯅꯩ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯁꯤꯡꯅ ꯍꯣꯠꯅꯕꯗꯒꯤ ꯃꯤꯍꯨꯜ ꯐꯪꯂꯛꯂꯦ ꯏꯁꯨ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤꯕ ꯃꯔꯝꯅ ꯕ꯭ꯂꯤꯗꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯕꯦꯟꯗꯦꯖꯇꯨꯅ ꯀꯤꯌꯔ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕ ꯃꯔꯝꯅ ꯋꯥꯂꯥꯟ ꯉꯥꯡꯈꯤꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ER ꯃꯅꯨꯡꯗ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕꯗꯨ ꯂꯂꯩꯃ ꯗꯣꯔꯒꯤ ꯒ꯭ꯂꯥꯁꯀꯤ ꯋꯤꯟꯗꯣꯗꯨꯗꯒꯤ ꯁꯦꯡꯅ ꯎꯏ ꯃꯤꯠꯐꯝ ꯍꯣꯡꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯑꯋꯥꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯁꯨ ꯄꯤꯔꯥꯡ ꯏꯔꯤꯛ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯆꯦꯔꯤꯁꯨ ꯂꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯦꯃꯔꯖꯦꯟꯁꯤ ꯔꯨꯝꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯎꯔꯛꯏ ꯂꯟꯂꯩꯃ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯇꯍꯥ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯄꯤꯔꯥꯡꯂꯛꯇ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯊꯥꯏꯔ ꯀꯃꯥꯏ ꯇꯧꯔꯒꯦ ꯗꯣꯛꯇꯔ ꯗꯣꯛꯇꯔꯗꯨ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯏ ꯍꯥꯏꯔꯛꯏ ꯑꯦꯛꯁꯤꯗꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯀꯥ ꯍꯦꯟꯅ ꯏꯟꯖꯨꯔꯤ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯄꯦꯁꯦꯟ ꯑꯁꯤ ꯀꯣꯃꯥꯗ ꯂꯩꯔꯦ ꯄꯦꯁꯦꯟ ꯑꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯁꯤꯅ ICUꯗ ꯃꯇꯝ ꯈꯔ ꯊꯝꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯌꯥꯎꯗ꯭ꯔꯤ ꯕꯣꯟ ꯐ꯭ꯔꯦꯛꯆꯔꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯃꯁꯤꯃꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ
Wahai khara si hairaga nupi sigi matau asida doctor se nungai taba khajik phaura mal nokfet tawba sakphamda masidi thoina waningai oided. He is under constant observation by our ICU team. We are hopeful that he will recover soon. Nokfet tawna jinglemba wahai khara si hairamlaga adomak doctor du chatki. Lalaima laimai aduda ngek phamthare miglu pirang adu taithokpinaba kana leitre matagum khazai thakta sintharakle pirangi irikna manik tamna mikup kharagi matungni Jerry na lalaima gi imungda paw haikre. Jerry su lalaima du matomta thadoklamba nungaita lalaima gi imungi mi lakpa ngai waba nungaitaba pendaba kaya sing langoi chansilaklaba nupinagi makokto magi thawai makni khanjaba magi irelna kamada leire haiba pawsi tabada machinda wa machit amada kangthokta yengkhiba amada adumak yenglaga tuminle leimaiduda angawi amagum phamle. Jerry madi lalaima bu themjinbina bu hone lalaima nangi da irel ka shutawrese madam khara jangbagi wani masida nangna hena khanjilaga na sada awaba hena pigan aduna hena awaba oirakani nangi da irel bu hanagi ponsida hanjin ba pamdabra nangna dum maina adum lairadi kamai tawni thawna leibi amagum hing pukning sonthagan miyoy ba haiba ekhoise punsida awaba nungaiba kayaga pulaga semlakraban punsigi thengnarakadaba awaba singsibu thawna leina mayuknau tunghalaga kaidongnungda chatke khangan masisu punsigi khongchani changeng amani ka hena waman banara lamhelaba thamoi adu warakjaba ngamdre nupi mahaktu mapang kaina rabi amagum mitlu anido pirangi iriktana khazai thakta sinthaba lepte. Accident asi karamna thokibano haibasi lalaimana miku kharagi mamangda haikibadagi Jerry masu khangli asum lalaimagi wakhal pukning busu themjinbina bu hotnabada awaba ma oiki haifam khangdaba ihulamana Jerry masu ngasida miku kharagi mamangda thengnakiba lalaima magidama nungaitaba phawi Mekuk kharagi matungda tanabir amadi hiyainu taha chencha tawduna laklibado lalaima urai banu du yaurakpagi mami ude walan ngangde lalaima kaptuna adumakle hiyainu masugi manak chinsilaktuna ishu thoibiye isu degi shudawdabra kamai tawrino ha ishu thoibiye ireldu kadam laikhrage thokpanida karino ba ikhoina tawdorise hairaga hiyainu masado laita phangkhangda ipapa khatpa matawda hangat handa chatle hanglakliba maboki wahangi paukhom pirakte lalaima ma tumin manglaga mitsna anido pirang irik sintha leblaga adomakle nungi mitam amago matawdoda nakanoirap lebliba Jerry na fat oklaga thokiba thodok asigi wari pombatam lei hiyainu Jerry gi makut anido paisinduna ibema uthongna supuk jel chawkhreda ibema gi lamansidi kaina singnia ibungo ireldi ibema na kanbirabani ibema na kanbiramdradi kahina kudong thiba nanglambaya ibema bo hainingai leita thagatba phungdukjai Jerry lebak macha taba wangangda nokfet tawna haire ibo mihoiba ikoise awaba matarakpa matamda amaga mateng pangnagadabani aisu lambiduda thengnau lalaimagi mateng panglo haina mapumana insinbaini maside kekshu laiba mateng nateda ibo kudong thiba taraba kana amagi mateng khasik pangjabani jinglemba wahai khara si hairaga lalaimada mu onsilaktuna lalaima nangsu thoini hina khanjilan nangida ireldu kashu tawro mapuma bo thawni se lalaima bobo khoisu laabanina ei mukhana bu honaragi hayeng amuk lakiko handa mukti lalaima haigum mangak hairap nomlaga ingit pirai Jerry su hiyainu amadi tanabirda chatlukhige hairamlaga adumak chatkre Jerry hek chatkibaga tanabir so maithong khajik sukna machanupida amurak yenglamduna doctor gi romlomda changki mikup asida lalaima laimaiduda popture hiyainu masu bungaklaga shu thoibiye kaidore
ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯈꯥꯕ ꯇꯦꯔꯦꯁ ꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ ꯃꯈꯨꯠꯇ ꯋꯥꯏꯟ ꯈꯖꯤꯛ ꯍꯩꯔꯕ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯄꯥꯏ ꯃꯥꯏꯊꯣꯡꯁꯨ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ ꯀꯣꯜꯗꯨ ꯔꯤꯡ 2-3 ꯆꯠꯄꯒ ꯐꯠ ꯑꯣꯛꯂꯒ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯈꯤ ꯙꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯁꯤꯗ ꯈꯥꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯋꯦꯜ ꯗꯟ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩ ꯄꯥꯎ ꯂꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯨꯃꯥꯗ ꯂꯩꯔꯤ ꯁꯤꯍꯧꯗ꯭ꯔꯕ ꯈꯪꯉꯤꯅꯦ ꯍꯥ ꯅꯣꯡꯁꯥꯅꯦꯕ ꯃꯇꯨꯡ ꯇꯥꯔꯛꯄ ꯄ꯭ꯂꯥꯟꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯊꯝꯕ ꯌꯥꯗꯦ ꯍꯣꯏ ꯗꯥꯌꯥꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯔꯦꯗꯤꯗ ꯑꯗꯨꯃꯛ ꯂꯩꯒꯦ ꯂꯩꯁꯨ ꯂꯩꯔꯕꯅꯤ ꯐꯔꯦꯅꯦ ꯅꯈꯣꯏꯁꯨ ꯅꯊꯧ ꯄꯥꯡꯊꯣꯛꯄꯗ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯏꯟ ꯌꯥꯎꯔꯤꯕ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯈꯥꯕ ꯑꯩꯅ ꯉꯝꯗꯕ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯦꯅꯦ ꯅꯪ ꯑꯃ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯈꯥꯕꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯕ ꯄꯣꯠꯅꯤ ꯅꯪꯗꯤ ꯍꯥꯏꯔꯒ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯒ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯂꯩꯃ ꯉꯔꯥꯡ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯔꯛꯄꯗꯒꯤ ꯃꯥ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯃꯗ ꯍꯤꯞꯂꯒ ꯂꯩꯔꯝꯂꯦ ꯃꯅꯥꯛ ꯑꯣꯏꯔꯞ ꯃꯕꯣꯛ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯁꯨ ꯐꯝꯅ ꯐꯝꯅ ꯑꯗꯨꯃꯛ ꯕꯦꯗ ꯑꯗꯨꯗ ꯉꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯃ ꯃꯕꯣꯛ ꯑꯁꯤ ꯇꯨꯝꯂꯝꯂꯔꯣꯏ ꯍꯥꯏꯕ ꯃꯕꯣꯛꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯈꯪꯉꯤ ꯇꯍꯥ ꯇꯍꯥ ꯍꯧꯒꯠꯂꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯃꯃꯤꯠ ꯁꯤꯡꯂꯛꯇꯨꯅ ꯃꯁꯨꯕꯨ ꯈꯥꯝꯂꯛꯏ ꯏꯁꯨꯊꯣꯏꯕꯤꯌꯦ ꯀꯗꯥꯏꯗꯅꯣ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯗꯥ ꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩꯒꯤ ꯗꯥ ꯏꯔꯦꯜꯗꯣ ꯀꯗꯥꯏ ꯂꯩꯍꯧꯒꯦ ꯕꯣꯕꯣ ꯍꯥꯏꯅ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯂꯥꯏꯖ ꯏꯔꯤꯛ ꯍꯧꯔꯛꯇꯨꯅ ꯈꯖꯥꯏꯊꯛꯇ ꯄꯤꯔꯥꯡ ꯏꯔꯤꯛ ꯁꯤꯟꯊꯔꯛꯂꯦ ꯃꯕꯣꯛꯁꯨ ꯄꯣꯛ ꯍꯧꯒꯠꯇꯨꯅ ꯃꯁꯨꯒꯤ ꯈꯥꯝꯂꯒ ꯅꯪ ꯗꯥ ꯏꯔꯦꯜꯗꯨ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯅꯦ ꯍꯧꯖꯤꯛ ICUꯗ ꯊꯝꯂꯤ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯊꯣꯏꯕꯤ ꯅꯪꯅ ꯀꯧꯔꯁꯨ ꯏꯔꯦꯜꯗꯤ ꯈꯨꯝꯂꯛꯎ ꯂꯂꯩꯃ ꯃꯕꯣꯛꯄꯨ ꯆꯦꯅ ꯀꯣꯟꯁꯤꯜꯂꯦ ꯄꯤꯔꯥꯡ ꯏꯔꯤꯛ ꯈꯖꯥꯏꯊꯛꯇ ꯁꯤꯟꯊ ꯕꯣꯕꯣ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯗꯥ ꯏꯔꯦꯜꯗꯣ ꯋꯥꯐꯝꯗ ꯇꯥꯈꯤꯕꯅꯤ ꯕꯣꯕꯣ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯁꯤꯅꯤ ꯏꯁꯨꯊꯣꯏꯕꯤꯌꯦ ꯑꯗꯨꯝꯅ ꯍꯩꯕ ꯍꯧꯅꯗꯦꯁꯤ ꯅꯪꯒꯤ ꯗꯥ ꯏꯔꯦꯜ ꯀꯩꯁꯨ ꯇꯧꯔꯣ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯀꯅꯤꯌꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯗꯨꯗꯤ ꯃꯄꯨ ꯃꯥꯕꯨ ꯊꯧꯅꯤꯁꯤ ꯊꯣꯏꯕꯤ ꯅꯪ ꯀꯥ ꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ ꯅꯪꯒꯤ ꯗꯥ ꯏꯔꯦꯜꯗꯣ ꯁꯣꯏꯗꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯔꯨꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯈꯥꯕꯅ ꯌꯥꯝ ꯍꯔꯥꯎꯕ ꯈꯣꯟꯐꯝꯗ ꯍꯧꯖꯤꯛꯇꯤ ꯏꯂꯥꯏ ꯂꯥꯏꯔꯦꯅꯦ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯔꯝꯕ ꯑꯃ ꯃꯨꯔꯇꯤꯒꯨꯝ ꯂꯩꯈ꯭ꯔꯦ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯍꯧꯔꯁꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯔꯁꯤ ꯕꯕꯥ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯆꯥ ꯃꯥꯕꯨꯁꯨ ꯀꯨꯏꯅ ꯍꯤꯡꯍꯜꯂꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯤ ꯈꯔꯗꯤ ꯌꯥꯡꯂꯤꯅꯦ ꯏꯁꯥꯁꯦ ꯃꯤꯅꯥꯏ ꯃꯆꯥꯗꯨ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯊꯝꯒꯅꯨꯀꯣ ꯍꯥꯠꯇꯣꯛꯈꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯑꯣꯏꯔꯛꯀꯅꯤ ꯕꯕꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯅꯆꯥꯅ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯁꯤꯟꯗꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯏꯈꯣꯝꯕ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯍꯥꯡꯗꯨꯅ ꯏꯐꯤꯡ ꯐꯤꯡꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯌꯥ ꯑꯅꯤ ꯀ꯭ꯔꯛ ꯆꯤꯡꯁꯤꯟꯅꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯅꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯡꯁꯦ ꯑꯩ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯛ ꯇꯝꯊꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯃꯛꯅ ꯅꯈꯣꯏ ꯑꯅꯤ ꯆꯪꯅ ꯙꯅꯕꯤꯔꯒꯤ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯩ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯈꯪꯉꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯍꯥꯏꯔꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯁꯨꯛꯅꯕꯅꯤ ꯅꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯗꯦꯔꯦꯟ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯪꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯜ ꯇꯦꯊꯁꯟꯅꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯕꯣ ꯅꯄꯥ ꯑꯃꯗꯤ ꯅꯅꯥꯎꯒꯅ ꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯅꯪ
ipana siliba luhongbase yadaba yaro. Khaba tingak tingak mayambada yengduna lay Yaikhomba khon kalap. Kari irel busuna khoina gari na thomlaga komada lehen. Aduga Danabirgi property launabagi namada Danabirgi macha nupiduga aiga luhongnaba hotnaba. Sita natta Danabirgi nupibu babamangna hatkiba. Aduga lalaimada maral kaya sizinba. Maral lairabi amagum namshinduna thambikiba. Driver ibu halbusu babaga Sanagana lautunaraga hatkiba. Ipumna makhang. Khoibo ina kaidongda ibu bokpa ipani. Inauni sukai haiba ngam. Ngasi haiba mikpasidagi nakhoinima aigi yeknaban. Naragi na tungina dandi phangju. Wai khara khakse hairamlaga room adudagi sahom naiba khongthangda makhong adu thanglaga thoki. Deren matha saba matauda makok paisinduna. Karino ina tawdabase. Hujikte aigi game loiraba. Khaba thawa isa sadaba matauda. Baba kaigidam pakhalino. Akhoi tamose saujabe wani kaisu tawroi. Mana waibe am nungshibani. Ai akhoi tamona asigumba tawroi thaje. Ngak saujabagi haibo oiramgani baba. Yaikhomba asauba saktamda mamai adu laimairomda nontha ifing fingna sahum naiba khongthangda launa thanglaga lakpa mikup aduda manang nupi jalai mana leplaga lairambado matai ibungumagi mitsnana ururi thanglamba khongthang chaklepi mamit anido manang nupi jalai mada yenglei wa kana ngangna saknabagi khonjelna jalai mamagi nakong anida nasonana tarakleba khatnabagi khonjelonda mitpham thamlei semlamliba insang ado toklaga tarakleba khonjel adugi maikairomda makhong adu thanglaga lakpa howi asum lakpada matai ibungo Yaikhomba isau sauba matauda pisumani suknaduna ipung phingna sahum naiba khongthangda thoklakibadu urakli Yaikhomba magi maikairomda laklibadu asum naksilaklabada chalaima illiba phi aduna makok adu kupshinaba hone asauba saktamda mamaidu laimairomda nontha sahum naiba khongthangda launa thanglaga lakpani manau nupi chalaimana leblaga lairambado matai ibungo mana ururi thanglamba khongthang chap lepi mamit anido manau nupi chalaimada yenglei Yaikhomba masado aranba thabak ama tawrubagum ipa pakhale chalaima koirap tawna wahang tawrei Itay kana no kanarise itay ga dayay ga kanairo kari maramgino itay dayay na kari amuk tawramage wahang kaya si Yaikhomba kari khungani khangde mikup aduda makok chakpa henmanbana makok macha aduda thoglakpa ama phat khumle phone da ina wa kana ngangba aduda akhoi mungmasen khatnaba manbormni kaishu dawba nateda bel ama kaiba yadabagi phone da ngangnabani hairaga asemba minok amana leiting oikre Yaikhomba manau nupi chalaimada wa pumba lotsinaba hone manau nupi chalaima asi manau nupana mamduna pharaga yum asida mau oina thamkhibani amadi irelga nungsinarami haibasi Yaikhomba mana mamang thakta chingnaba kaya leibadagi matam changna mi thadoktuna achumba asengba wari pumba khangdoknaba hotnabada wari pumba khangkhibani manau nupi chalaimana phatraba manau nupa asibo nungsiba saduna irelbu hatnaba hotnabadagi manau nupana seliba plan pumba lik oihanduna irel the spy oire haba chalaimana nongma irelga sanakhiba warida khangkhibani chalaima mataigi waduda kaishu khandaba saduna nokfe tawna khumle aidi itaiga dayaiga khatnari boiningdana pakhatlori Yaikhomba hairab asemba minok ama khak leiting oiraga thangnaba mikupta makhong adu gam thanglaga chatki maithongda nokfe tawna jinbanda kaisu khandaba saduna haidokhiba wa oirabasu chalaima ising jingne karigumba maram amagi khanai haibasi mataigi maithongda tariba asemba maithonggi saktam aduna ilai laina khangba ngammi waridu phasana tahaudaba maramna ma kari maramgi khatnaribano haiba masada wahang ama tawje kari maramgi mataina mangonda wa lotlibano haiba